Hello, welcome back to my channel 7 Speed Manipur. Ngasi akhoi Chingmeirong da leba PLM car Deco da laktuna ngasi akhoi sigi used car gi haitare ko maroina used car khatan natana plus akhoi gi car akhoi customize tawwa PPF nappa dagi wrapping tawwa khotpa adumba makhal gi thabok mayam su sida loi tawri ai mathang musarake ado ngasi gi video se mayam anong thengnaba yargadi subscribe like and share tawsan biramo ai sigi mafam sigi location area soi hajarake aduga contact number amsu hapsaramge sedum contact tawsan biro dum ya pam gari leiraga su adum haiba number sida contact tor tana bibi agani ado kai gari leino haibdo asi video sida khangminarse khoi gi haiba khoi gi ngasigi used car gi magi dukan haitare go maming se khoi gi PLM car deco na smile lai ko PPF agade body wrapping adi car stereo adi film kai adi am loimak sales and service ki adum sida loimak thabak yam tawre ko ada asi kai gari lei ga habdo adum mathang yengminasi ko ado ahan meta khoi gi bolero de gi hane ta hawre ko si ado si hawjungai da magi location area semtang myam da adum samlamna hajarake aina jik lei Chingmeirong ko Chingmeirong gi khoi gi nexa silai ko nexa gi hek si thangnabdu asui gi HDFC bank lai bank si gi hek nakan adum sumaina lairani PLM car deco oina ko aduga si gi area se khoi gi som bisal laibido adugi area budi oidine adugi somda bisal dagi kitang awanglamda laga isan motor yom daida haitare nexa de ju kitang laga nexa ga dum yam naknare location je maina lai ado ai ngasi gari sing je matham thang usarage gari sing ahan bada khoi gi bolero sum lai re bolero se मासे मॉडल से 2025 की ओइदोनि को अदुगा किलोमीटर सिना 10,000 मुक्तंग थौ दंगारिबा यामना चेचट लावरिबा दुमा मखलि गारिने अदुगा मागी प्राइस डिमांड ना 8.5 माइ लाखनि को अदुम प्राइस सु दुम स्लाइटली नेगोशिएट तौबा याबै खुदों साबसु दुम पिरि अदो गारि गिदि सिदैदा कंडीशन गिदि यानिङाइ सुङा यावरoi को सिलाइरे काम अखोइगी यौसंगा मरि लेना सिगी भिडियो जे सेंडर खुनि को अदि यंबियो गारि कंडीशन दुम यंबिरो चेचट लावरे अदगी मागी मनिंगी लुक्स टु माइनस माइन ओ फंगनि को ये लाइट की कवर यावरे याम फजरी हाइतारे गाड़ी की कंडीशन येंगनिङाइ सुंगलै लेते ai manung su apetam usarake manung gi interior jan smai lai ni ko thina mong tanan anna la lai di haitare ko yembiu amres ka lo yon maning gas smai lai anum an baga chap manan lai ba gari oi doi ni ko magi interior smai no phang ni ko lantar 10,000 thau ngai ni ko aduga mong mathangda mong lakadoi se celerio lakani sina mamangi looks maina laigani ko ade number nong kari kara loima isa gi mingda dum wel nakal la lakadoi ni anobo butterfly logo maina lakadoi ni ko yam gai dim kaimta yaningai laite ai tare dum laga losan bibum jane adagi magi samgi side ta bolero gaina smaina tha le ko ado mathang dana muk lakadoi sina akhoi kanau me sinau sina akhoi India gi kwai gi thau sa da ba gari ha gi celerio je myam na dum khangna rabani ko ado si condition je ni ai chong yaw da ba si jo 2024 gi ado sidagi muk si sina muk sorry si sina muk 8,000 kilometer khak thau dangai ba to eng biro color sina akhoi silver color mot pa yam na khang ba koi Manipur number mo idoni ko ngiro gari de kaimta yenia yaw de ko ado manung interior ge so ya petang hajar ke ko ado magi manung sangre da magi price demand je 5.4 lakh ni ko 5 lakh 40 mai lakh ni ko interior se petang yang hajar ke mai lagi ni interior se ko kaimta semninga yaude kaimta yeninga yaude adum laga adum talon thauge dum yaba gari ngatani ko adile jingi yamba aduga mathang da mung lakto sina eco van je am demand adum lei ko eco van je adum mai purpose se maruina adum angang gi school tindok tinin boiro adagi business towning besin housing boiro loina ma yare sigi keno se ado yembio ya gi condition ko
ꯌꯥꯝ ꯅꯥꯜꯂꯤꯕ ꯒꯥꯔꯤꯅꯦ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏ ꯎꯠꯂꯛꯀꯦ 2023ꯒꯤ ꯃꯣꯗꯦꯜ ꯑꯣꯏꯕꯀꯣ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ 2023ꯒꯤ ꯃꯣꯗꯦꯜ ꯑꯣꯏꯗꯣꯏꯅꯦ ꯀꯤꯂꯣꯃꯤꯇꯔꯁꯦ ꯁꯨꯝꯅꯇꯒꯤ 24,000 ꯁꯨꯃꯥꯏꯅ ꯊꯧꯗ ꯉꯥꯏꯔꯤꯀꯣ ꯁꯤ ꯂꯩꯔꯦ ꯃꯅꯤꯡꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯃꯅꯨꯡꯒꯤꯁꯨ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦꯀꯣ ꯁꯤ ꯃꯅꯨꯡꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯀꯤꯂꯣꯃꯤꯇꯔ 23 ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯃꯅꯨꯡ ꯏꯟꯇꯔꯤꯌꯔ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯌꯥꯝ ꯅꯥꯜꯂꯤ ꯁꯤꯁꯨ ꯀꯟꯗꯤꯁꯟꯁꯦ ꯊꯣꯏꯅ ꯌꯦꯡꯅꯤꯡꯉꯥꯏ ꯌꯥꯎꯗꯕ ꯒꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦ ꯉꯁꯤꯁꯦ ꯀꯣ ꯃꯃꯜꯒꯤꯗꯤ ꯑꯗꯨꯝ ꯁ꯭ꯂꯥꯏꯠꯂꯤ ꯅꯦꯒꯣꯁꯤꯌꯦꯠ ꯑꯗꯨꯝ ꯂꯣꯏ ꯌꯥꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯨ ꯕꯣꯂꯦꯔꯣꯅꯤꯀꯣ ꯕꯣꯂꯦꯔꯣ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯁꯤꯁꯤꯅ ꯕꯣꯂꯦꯔꯣ ꯁꯤꯅ ꯉꯁꯥꯏꯗꯨꯅ ꯈꯤꯇꯪ ꯅꯧꯔꯦ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯂꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ 2020ꯒꯤ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯁ꯭ꯀ꯭ꯔꯦꯆꯀꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯎꯗꯦꯀꯣ ꯇꯌꯥꯔꯒꯤ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯩ ꯃꯥꯏ ꯃꯅꯤꯡꯒꯤ ꯂꯨꯛꯁꯤꯅ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯀꯩꯁꯨ ꯊꯣꯏꯅ ꯁꯤꯁꯨ ꯌꯦꯡꯅꯤꯡꯉꯥꯏꯕꯨꯗꯤ ꯌꯥꯎꯗꯦ ꯑꯗꯨ ꯁꯤꯅ ꯆꯍꯤ 2020ꯒꯤꯅꯤ ꯍꯥꯏꯕ ꯋꯥ ꯈꯛꯇꯅꯤꯀꯣ ꯑꯗꯨ ꯀꯤꯂꯣꯃꯤꯇꯔꯁꯦ 47,000 ꯃꯨꯛ ꯊꯧꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯗꯤꯃꯥꯟ ꯄ꯭ꯔꯥꯏꯁꯁꯤꯅ 6.2 ꯂꯥꯛꯀꯅꯤꯀꯣ 6,20,000 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯏꯟꯇꯔꯤꯌꯔꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯅꯨꯡꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯅꯤꯀꯣ ꯑꯗꯣ ꯏꯀꯣꯒꯤꯁꯨ ꯑꯗꯨꯝ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯪꯍꯟꯖꯔꯛꯀꯦ ꯏꯀꯣꯒꯤ ꯃꯅꯤꯡꯒꯤꯗꯨꯅꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯡꯕ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣ ꯀ꯭ꯂꯥꯁꯤꯛ 2025 ꯃꯣꯗꯦꯜꯅꯤꯀꯣ ꯑꯗꯣ ꯃꯥꯁꯦ ꯀꯤꯂꯣꯃꯤꯇꯔ 13,000 ꯃꯨꯛ ꯊꯧꯗ ꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯅꯧꯕ ꯍꯥꯏꯗꯨꯅꯤ ꯑꯅꯧꯕꯒ ꯆꯞ ꯃꯥꯟꯅꯅ ꯑꯍꯟꯕ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤꯀꯣ ꯒꯥꯔꯤꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯀꯩꯝꯇ ꯌꯦꯡꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯑꯗꯨꯝꯕꯩꯗꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯕꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ 2024ꯒꯤꯅꯤꯀꯣ 19,000 ꯃꯨꯛ ꯊꯧꯔꯦ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ 5.2 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯏꯀꯣꯕꯦꯟꯁꯦ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ 16.5 ꯂꯥꯛꯀꯅꯤ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯝ ꯁ꯭ꯂꯥꯏꯠꯂꯤ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯄꯤꯀꯣ ꯑꯗꯣ ꯌꯦꯡꯕꯤꯌꯣ ꯃꯥꯡꯗ ꯎꯔꯤꯕ ꯃꯥꯒꯤ ꯂꯨꯛꯁꯦ ꯒꯥꯔꯤꯁꯦ ꯒꯥꯔꯤ ꯀꯔꯤꯝꯇ ꯌꯦꯡꯅꯤꯡꯉꯥꯏ ꯌꯥꯎꯗꯦꯀꯣ ꯑꯗꯣ ꯅꯝꯕꯔꯁꯤꯡꯁꯦ ꯒꯥꯔꯤꯒꯤ ꯀꯟꯗꯤꯁꯟ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯌꯦꯡꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯂꯥꯛꯑꯒ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯇꯌꯥꯔꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯦꯂꯣꯏ ꯀ꯭ꯂꯥꯁꯤꯛꯇꯨꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯉꯦ ꯁꯤꯒꯤꯁꯤꯀꯣ ꯑꯗꯨꯒ ꯑꯣꯟꯂꯤ ꯁꯨꯞꯅꯇꯒꯤ 13,000 ꯈꯛ ꯊꯧꯗ ꯉꯥꯏꯔꯤꯕ ꯒꯥꯔꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯅ꯭ꯌꯨ ꯕ꯭ꯔꯦꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯅꯤꯡꯒꯤ ꯂꯨꯛꯁ ꯑꯣꯏꯗꯣꯏꯅꯤꯀꯣ S11 ꯚꯦꯔꯤꯌꯦꯟ ꯁꯨꯃꯥꯏꯅ ꯂꯩꯅꯤꯀꯣ ꯒꯥꯔꯤ ꯊꯤꯅ ꯂꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯏꯟꯇꯔꯤꯌꯔꯁꯨ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯏꯟꯇꯔꯤꯌꯔꯁꯨꯀꯣ ꯑꯗꯩ ꯁꯤ ꯁꯣꯒꯤ ꯂꯤꯃꯤꯇꯦꯠ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯩ ꯃꯥꯏ ꯁꯤꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯂꯦꯗꯔꯒꯁꯦ ꯁꯤꯠꯀꯥꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯅꯀꯣ ꯁꯦ ꯑꯗꯩ ꯃꯁꯥꯒꯤ ꯃꯣꯏ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟꯒꯗꯣ ꯁꯤꯗꯁꯨ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯁ꯭ꯇꯦꯔꯤꯡ ꯃꯥꯎꯟꯇꯦꯠ ꯀꯟꯇ꯭ꯔꯣꯜ ꯂꯣꯏ ꯑꯣꯏꯔꯛꯑꯅꯤ ꯌꯥꯝꯅ ꯊꯤꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯑꯗꯨꯝ SUV ꯃꯌꯥꯝ ꯈꯪꯕꯤꯔꯦ ꯁ꯭ꯀꯣꯔꯄꯤꯌꯣ S11 ꯀꯣ ꯊꯤꯅ ꯐꯖꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯅ ꯏꯀꯣꯕꯦꯟꯗꯨꯅꯤꯀꯣ ꯏꯀꯣꯕꯦꯟꯁꯦ ꯗꯤꯃꯥꯟ ꯑꯗꯨꯝ ꯂꯩꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯂꯣꯏꯕꯅ ꯑꯗꯨꯝ ꯍꯥꯜꯂꯤ ꯏꯀꯣꯕꯦꯟꯁꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯀꯟꯗꯤꯁꯟ ꯑꯗꯨꯝ ꯐꯕ ꯏꯀꯣꯕꯦꯟ ꯄꯥꯝꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯀꯣꯕꯦꯟꯁꯤꯡꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯌꯥꯅꯤꯀꯣ ꯃꯅꯨꯡ ꯏꯟꯇꯔꯤꯌꯔꯗꯨ ꯎꯠꯂꯛꯀꯦꯀꯣ ꯁꯤꯅꯤ ꯏꯟꯇꯔꯤꯌꯔꯁꯤ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁꯤꯅ ꯃꯅꯤꯡꯒꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯉꯤꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩꯀꯣ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯔꯦꯞ ꯇꯧꯅꯤꯡꯕ PPF ꯇꯧꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯒꯥꯔꯤ ꯑꯆꯧꯕꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯐꯥꯎ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯂꯣꯏ ꯅꯞꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯒꯥꯔꯤꯅꯤꯀꯣ ꯅꯞꯄ ꯒꯥꯔꯤꯅꯤꯀꯣ ꯍꯥꯔꯂꯤ ꯗꯦꯚꯤꯁꯟ ꯒꯥꯔꯤꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯞꯄꯒ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯒꯥꯔꯤ ꯀꯁꯇꯃꯥꯏꯁ ꯇꯧꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯁꯨ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯩ ꯁꯣꯔꯨꯝꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯩ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯁꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯁꯨ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯨꯁ ꯀꯥꯔꯒꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯍꯧꯕꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯍꯥꯟꯕ ꯂꯩꯕ ꯃꯍꯨꯠꯇ ꯁꯤ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯍꯧꯕ ꯌꯥꯏ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯁꯣꯝꯒꯤ ꯀꯩꯅꯣꯁꯦ ꯏꯀꯣꯚꯦꯟ 2 ꯂꯩꯔꯤꯀꯣ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯣꯀꯦ ꯗꯦꯟ ꯕꯥꯏ ꯕꯥꯏ